ꯈꯛꯇꯪ ꯂꯩꯌꯦꯕ ꯁꯤ ꯋꯥꯈꯜ ꯊꯝꯕꯤꯌꯨꯀꯣ ꯑꯍꯥꯟꯕꯗ ꯀꯟꯐꯤꯗꯦꯟꯁ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯥꯖꯕ ꯁꯦꯜꯐ ꯀꯟꯐꯤꯗꯦꯟꯁ ꯍꯥꯏꯕꯗꯨ ꯑꯗꯨ ꯑꯃ ꯑꯉꯥꯡꯁꯤꯡꯒꯤ ꯄꯨꯛꯅꯤꯡꯗ ꯃꯥꯒꯤ ꯋꯥꯈꯜꯗ ꯆꯞ ꯆꯥꯅ ꯂꯥꯛꯀꯅꯤ ꯀꯟꯐꯤꯗꯦꯟꯁ ꯑꯃ ꯑꯩ ꯁꯤ ꯇꯧꯕ ꯉꯝꯒꯅꯤ ꯀꯀꯥ ꯑꯩ ꯁꯤ ꯇꯧꯕ ꯉꯝꯒꯅꯤ ꯑꯩ ꯁꯤ ꯑꯣꯏꯕ ꯉꯝꯒꯅꯤ ꯀꯀꯥ ꯃꯉꯣꯟꯗ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯟꯐꯤꯗꯦꯟꯁꯅ ꯃꯄꯨꯒꯤ ꯈꯣꯟꯖꯦꯜꯁꯦ ꯍꯥꯏꯕꯗꯤ ꯅꯦꯆꯔꯦꯜ ꯂꯣꯁꯦ ꯃꯍꯧꯁꯥꯒꯤ ꯀꯥꯅꯨꯟꯁꯦ ꯁꯤ ꯃꯨꯟꯅ ꯃꯥꯅ ꯈꯪꯉꯛꯀꯅꯦꯕ ꯀꯔꯝꯅ ꯈꯪꯉꯛꯀꯗꯒꯦ ꯌꯦꯡꯕꯤꯌꯨꯀꯣ ꯑꯩꯈꯣꯏꯒꯤ ꯏꯀꯣꯂꯣꯖꯤꯀꯦꯜ ꯕꯦꯂꯦꯟꯁ ꯍꯥꯏꯅ ꯑꯃ ꯂꯩꯀꯣ ꯍꯥꯏꯕꯗꯤ ꯃꯍꯧꯁꯥꯁꯤꯒ ꯑꯩꯈꯣꯏꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯅꯣꯡ ꯆꯨꯔꯤꯕ ꯅꯨꯡꯁꯥ ꯁꯥꯔꯤꯕ ꯏꯪꯂꯤꯕ ꯁꯥꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯎꯄꯥꯟ ꯋꯥꯄꯥꯟ ꯑꯁꯪ ꯑꯃꯥꯟ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯀꯣꯂꯣꯖꯤꯀꯦꯜ ꯕꯦꯂꯦꯟꯁꯁꯦ ꯁꯦꯝꯕꯅꯦꯕ ꯁꯤꯒꯨꯝꯕ ꯀꯌꯥ ꯂꯧꯁꯤꯡꯁꯦ ꯃꯉꯣꯟꯗ ꯃꯄꯨꯡ ꯐꯥꯔꯛꯀꯅꯤ ꯑꯗꯨꯒ ꯑꯃꯅ ꯀꯣꯖꯤꯡꯒꯤ ꯏꯐꯦꯛ ꯍꯥꯏꯕꯗꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯦꯕ ꯑꯐꯕ ꯇꯧꯔꯒ ꯑꯐꯕ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯦꯕ ꯁꯤꯒꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤꯗꯤ ꯃꯥꯅ ꯊꯕꯛꯁꯦ ꯑꯐꯕ ꯇꯧꯕ ꯅꯤꯌꯣꯝ ꯆꯨꯝꯅ ꯐꯖꯕ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯔꯛꯀꯅꯦꯕ ꯑꯗꯨꯒꯤ ꯐꯖꯕ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯕ ꯊꯕꯛꯁꯦ ꯉꯝꯅꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯃꯗꯤ ꯒ꯭ꯌꯥꯟꯁꯦ ꯂꯥꯏꯔꯤꯛꯇꯒꯤ ꯐꯪꯒꯗꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯕꯨ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤꯗꯃꯛꯇ ꯂꯥꯏꯔꯤꯛ ꯄꯥꯍꯟꯕꯤꯒꯅꯨ ꯑꯃꯁꯨꯡ ꯇꯝꯍꯟꯕꯤꯒꯅꯨ ꯃꯁꯤ ꯑꯣꯖꯥꯁꯤꯡꯅ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯇꯦꯛꯁꯕꯨꯛ ꯄꯥꯍꯟꯕꯤꯌꯣ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯁꯦꯜꯐ ꯀꯟꯐꯤꯗꯦꯟꯁ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯥꯖꯕꯁꯦ ꯋꯥꯡꯉꯛꯀꯅꯤ ꯃꯥꯒꯤ ꯅꯨꯡꯒꯤ ꯄꯥꯡꯒꯜ ꯑꯁꯦ ꯋꯥꯡꯉꯛꯀꯅꯤ ꯆꯦꯜꯂꯛꯀꯅꯤ ꯀꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯦꯆꯔꯦꯜ ꯂꯣꯁꯦ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯅꯤ ꯑꯃꯁꯨꯡ ꯅꯦꯆꯔꯦꯜ ꯂꯣꯁꯦ ꯃꯥꯅ ꯐꯣꯂꯣ ꯇꯧꯔꯛꯀꯅꯤ ꯏꯜꯂꯛꯀꯅꯤ ꯅꯦꯆꯔꯦꯜ ꯂꯣ ꯏꯜꯂꯛꯄ ꯃꯍꯧꯁꯥꯒꯤ ꯀꯥꯅꯨꯟ ꯏꯜꯂꯛꯄ ꯍꯥꯏꯕꯁꯦ ꯃꯄꯨ ꯃꯍꯥꯛꯀꯤ ꯀꯔꯤꯁꯦ ꯌꯥꯊꯪ ꯏꯟꯕꯅꯦ ꯃꯁꯤ ꯙꯔꯃ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯔꯕꯗꯨꯅꯤ ꯃꯄꯨ ꯃꯍꯥꯛꯀꯤ ꯊꯧꯗꯥꯡ ꯏꯟꯕ ꯍꯥꯏꯔꯤꯁꯦ ꯅꯦꯆꯔꯦꯜ ꯂꯣꯁꯤ ꯉꯥꯛꯅ ꯆꯠꯄꯗꯨꯅꯦꯕ ꯁꯤꯒꯤ ꯅꯦꯆꯔꯦꯜ ꯂꯣꯁꯦ ꯃꯥꯅ ꯉꯥꯛꯅ ꯆꯠꯂꯛꯀꯅꯤ ꯑꯅꯤꯁꯨꯕꯗ ꯑꯍꯥꯟꯕ ꯁꯤ ꯂꯣꯏꯔꯦꯀꯣ ꯑꯅꯤꯁꯨꯕ ꯁꯤ ꯑꯃ ꯍꯥꯏꯖꯒꯦ ꯑꯅꯤꯁꯨꯕ ꯁꯤꯁꯤ ꯀꯩ ꯍꯥꯏꯕ ꯃꯉꯣꯟꯗ ꯀ꯭ꯔꯤꯌꯦꯇꯤভ ꯁꯦꯝ ꯁꯥꯕꯒꯤ ꯄꯥꯡꯒꯜ ꯃꯉꯣꯟꯗ ꯂꯥꯛꯀꯅꯤ ꯁꯦꯝ ꯁꯥꯕꯒꯤ ꯄꯥꯡꯒꯜ ꯏꯃꯥꯁꯤꯡꯗ ꯑꯗꯒꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯃꯃꯥꯁꯤꯡꯗ ꯑꯝꯇ ꯍꯥꯏꯖꯒꯦꯀꯣ ꯑꯩꯈꯣꯏꯅ ꯆꯥꯛꯈꯨꯝꯗ ꯊꯣꯡꯉꯤꯕ ꯌꯦꯟꯖꯥꯡꯁꯦ ꯄꯣꯠ ꯁꯣꯝꯗꯒꯤ ꯌꯦꯟꯖꯥꯡ ꯑꯃꯈꯛ ꯂꯩꯕꯗ ꯃꯊꯦꯜ ꯃꯌꯥꯝ ꯑꯃ ꯁꯦꯝꯕꯁꯤ ꯃꯃꯥ ꯈꯨꯗꯤꯡꯗ ꯈꯦꯠꯅꯅ ꯐꯪꯉꯦ ꯃꯃꯥ ꯈꯔꯅ ꯃꯊꯦꯜ ꯌꯥꯝꯅ ꯁꯦꯝꯕ ꯉꯝꯃꯤ ꯁꯤ ꯀꯔꯤꯅꯣ ꯀ꯭ꯔꯤꯌꯦꯇꯤꯚ ꯃꯉꯣꯟꯗ ꯁꯦꯝ ꯁꯥꯕ ꯍꯩꯕꯒꯤ ꯃꯇꯤꯛꯇꯨꯅꯦꯕ ꯁꯤꯒꯤ ꯁꯦꯝ ꯁꯥꯕ ꯍꯩꯕꯒꯤ ꯃꯇꯤꯛꯁꯦ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯇ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯦꯝ ꯁꯥꯕꯒꯤ ꯄꯥꯡꯒꯜꯁꯦ ꯃꯉꯣꯟꯗ ꯋꯥꯡꯈꯠꯂꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯁꯦꯝ ꯁꯥꯕꯒꯤ ꯄꯥꯡꯒꯜꯁꯦ ꯋꯥꯡꯈꯠꯂꯛꯇ꯭ꯔꯕ ꯑꯗꯨꯗꯤ ꯈꯟꯕꯤꯔꯣ ꯏꯖꯨꯀꯦꯁꯟꯗ ꯁꯣꯏꯔꯝꯃꯦ ꯑꯗꯣ ꯁꯦꯝ ꯁꯥꯕꯒꯤ ꯄꯥꯡꯒꯜ ꯀ꯭ꯔꯤꯌꯦꯇꯤꯚ ꯑꯦꯕꯤꯂꯤꯇꯤꯁꯦ ꯃꯉꯣꯟꯗ ꯋꯥꯡꯈꯠꯂꯛꯄꯒꯤ ꯄꯥꯟꯗꯝꯁꯦ ꯑꯩꯈꯣꯏꯅ ꯊꯝꯁꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯈꯪꯍꯟꯁꯤ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯍꯨꯝꯁꯨꯕꯗ ꯑꯇꯣꯞꯄ ꯁꯤꯒꯤ ꯑꯃꯒ ꯍꯥꯏꯖꯒꯦ ꯃꯗꯨꯗꯤ ꯀꯦꯔꯦꯛꯇꯔꯅꯦꯕ ꯂꯝꯆꯠꯅꯦꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯃꯄꯥ ꯃꯃꯥꯒꯤꯁꯨ इज्जत व्यवहार डिसिप्लिन हंधरे अदुगा ओजासिंगसु हंधरे अहल लमनसिंगसु हंधरे मसी अइखोगी एजुकेशन की अतोप अहोंग अवाटपा अमने हौजिकी मतम एजुकेशन की मकसद पांदमदा लमचत साजत वांगबा फबा हाइबसे मसी सोमनी मसी इसे सोमदे ओजासिंग सेंबे यारोये चाकुमदगी ओयगबने ममा मपाना मसे अनाम सिंसिदा सिगी पोसे लागनगदबने अइखोइना मपान सरकारदा एयरपोर्टता अखोई मांग अगांग अनी खक लेप आई मांग नुपीजे अꯩꯅ ꯊꯦꯡꯅꯔꯛꯄ अगांग अनी खक लेप मागी ममा मपाना अखोई तुंग लेपे अदु मतमसिदा अगांग दम को को बोतनी या कोटांदा आई लेपम मदुदा ममा मपा लेपम मदे लेपम जबुदा करी हाइको सॉरी सॉरी हाइको मकान उंदगी अखोई अगांग सिंग हाइगेदा अदु मखोइदा अदु मलुक लोनबगी अवांग थाकी यालसिना मतमबी हाइजबनिको मरी सुबह से हायरगा लोसिंजरगे मरी सुबह करिनो आइबबु कंट्रीब्यूशन हाय प्रपोज साबो अखोइना तमुलिबा मयाम से अखोइ आगांग से बी अमसुंग एमी ओयरगा हनुना कनादा ताकपी देबो तो अखोइना तमलिबा आगांग से सिना माज मखा ताबदा करि यालोसि पीजेबा सि यालोसि पीदु सि करिनो मखोइना एजुकेशन हायबदि माहाय मसिन शिक्षा जे सिकि पांडम सि खांना तमलिबा लेबो तसेंबदी अखोइगे गियान लौसिंजे मपुंग फाना चौखटनबगीदमक्ता महै मसिन तमलिबनी अखोइसे ताइब मपुंग अथोइबा पुसे ओइना ताइ पानसे थाबिरकपदे अदु अथोइबा पुसे मसे मसी ओइबा ngamnaba अखोइदा पोचंग अनि चंगी अमने मेंटली अमने स्पिरिचुअली अमने कोकि चावखटपा अमने थमोइबि चावखटपा अनि से चावखटलबा मिसिंगदो अदुदि अखोइगे अममबदा अमसुक थवान चाने गानबगो अममबदा इखोइ लांतेन नत्रगा करिबा बगाल अमा पुरगा चटपका बगाल चाइथोपगो मागी अकोइबदने मागी ग्यान लौसिंग मागी फजबा लमचत साजत अदुदि मागी सेवा से चाइथोकनी अदु सिगि कंट्रीब्यूशन से सोइदरा लाकनी आइरबा मरिये से अखोइ अगांग सिंगदा लाक्तरगदि
ꯈꯪꯕꯤꯔꯣ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯋꯥꯠꯄ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯖꯨꯀꯦꯁꯟꯒꯤ ꯃꯛꯁꯠ ꯄꯥꯟꯗꯝꯁꯤ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯖꯨꯀꯦꯁꯟꯒꯤ ꯃꯛꯁꯠ ꯄꯥꯟꯗꯝꯁꯤ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯑꯉꯥꯡꯁꯤꯡꯁꯦ ꯁꯦꯝꯅꯕ ꯍꯣꯠꯅꯁꯤ ꯃꯃꯥ ꯃꯄꯥꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯏ ꯁꯤ ꯍꯥꯏꯖꯔꯒꯁꯨ